Akashbani Imphal Maibam Dwijamani da pau pasari ahanbada maroiba pau Relief camp single ladiba makhoi gi camp ta Election Commission of India na vote thadaba yahalagani Tripura gi Tipra Mothaga Sarkar ga yana warol sahi tawna punna satminaragani Pradhan Mantri Narendra Modi na Nongsu Bengal da tongan ba project kaya gi jatra hunkhre Leibaga sida Urban Cooperative Bank sector sakhut hanabagi pantamda Griha Mantri Amit Shah na ngasi National Urban Cooperative Finance and Development Corporation Limited hangdokre amasung Humudra Taret Suba National Football Championship for Santosh Trophy da Manipur na Group B gi winner oire Manipur gi irang da lanjen narakuna relief camp ta leiri basing makhoi gi relief camp ta vote thada bai hanaba scheme ama Election Commission of India na notify dokre scheme asigi akupa warol Manipur gi Chief Electoral Officer gi website te gi khangba yagani Raja gi Joint Chief Election Officer Ramanand Nongmai kapam na thokpa cherol madhai Manipur da mamang saigi May ahum digi thokli bi irang asina maram moiduna Raja sigi tongan ba Bidhan Sabha Kendra singi voter kaya lanjan naraktuna tongan ba relief camp sing da leiri adumoinamak makhoi pumnamak Bidhan Sabha Kendra singi voter ngakta oibana vote hadabagi hak pifam thoi masigi yenglaga kendra amasung Raja Sarkar ga kumna khanaraba matungda makhoi bu vote hadahnabagi damak akhanaba scheme asi paiketpani makhoi khudingmak relief camp ta vote hadahnaba akhanaba thorang paiketkani Representation of People Act Lising Masamapan Yankai Mathoigi Section Kunmangagi Makada Makhoi bu vote thada hanabagi damak hanana District Election Officer sing na ayaba pirpagi matungina makhoi na leiriba relief camp sing da akhanaba polling area hangdoktuna vote thada hangani masigi damak polling station amada leifam thokpa khudingmak lehingani hairi Housing Sathariba Manipur Bidhan Sabha gi mifamna Kuki militant singa taunaba suspension of operation su makata na san handanaba madi National Register of Citizens NRC Raja sida mapung phana san hanaba warep laukiba dubu Federation of Civil Society Organization Fox na taram na ogli hairi Ziribam gi Gram Panchayat natraga Jila Parishad singi Administrative Committee da yawning basingna darkhas tharapa yagani haina Ziribam gi Deputy Commissioner Krishna Kumar na thokpa cherolaman hairi Board of Secondary Education Manipur na lauba handak sahigi High School Living Certificate Examination gi admit card sing mari leneba school sing na tha asigi mari degi board ki website tegi download toba yagani masi Board of Secondary Education Manipur na thokpa cherolama da haibani Reserve Bank of India RBI na sinduna February 16 tegi sayolama sumna satharakpa Financial Literacy Week ngarang wesin krai palana si make a right start Become financially smart hai bihiram da pangtokpani thorumgi manungda quiz competition poster making slogan competition singba pangthokhi Listening to our environment hai bihiram da numit humni gi workshop ama ngasi Imphal da losin khrai workshop adu Henry Martin Institute Hyderabad ki lamjing makhada Happy Inkhol Imphal na Department of Environmental Science ki IQSC Department of Biotechnology Eco Club UBS Cell amadi TS Paul Manipur Women's College ga kusam naraga sinbani Akashbani Imphal gi e pau kangbone puthokpa thoram leibak ani amukta da maithi ba pikhiba mitei ningthau pamhaiba haiba thoram ama hayeng ayuk pung 3:40 da Akashbani Imphal na sandokani YouTube channel Akashbani Imphal da su thoromasi live oina sandokani taberiba pawasi Akashbani Imphal dagini Kendra Sarkar Tripura Sarkar amasung Tipra Mothaga nakal ohumgi oiba yana warol ngasi nai Delhi da sahi tauna khre yana warol aduda Kendra gi Griha Mantri Amit Shah Tripura gi Mukhya Mantri Manik Shah amati Tipra Motha hairage hena khangnaba Indigenous Progressive Regional Alliance ki makok Pradyo Dev Barmaga makhoi gi marakta sahi tauna khibani sahi tauna baduda tongan ba stakeholders singi mirusing su saru yakhi yana warol aduda Tripura miyam gi itihas lam Rajniti ki hak sel thum sakot thorang kala sanskriti amasung lol gi wathok sing athuba matamda waroisin purupagi wafam yauri
Yana warol aduda maikai ahumna yanaba joint working group ama semduna akaknaba matam amagi manungda waroisin puraknaba wafam yauri. Yana warol adugi tawgadaba sing athuba matamda semba yanadabagi damag stakeholders singna makhal amatagi protest singba satharoidabani hairi. Yana warol adu sahi tawnaraduna Griha Mantri Amit Shah hai ngasi asi yamna ऐतिहासिक oiba numit amani. प्रधानमंत्री नरेंद्र मोदी की लमसिंग मखादा अवांग नोंपोक लमदमदा लालोबगी समस्या हिंसागी वाथोक अमदी येनबा लेतबा अवांग नोंपोक लमदम अमा सेमगनबा होंदरी मागना हाई हौजिक फावबदा अवांग नोंपोक राज्यसिंगदगी पुन्ना लालोब लिसिंग 10 हेना खुलाई थादोक्तुना महौसागी इसेलदा हलक हनबा ngamkhre असम के मुख्यमंत्री हेमंत बिस्वा शर्मा ने गुवाहाटी पांथोकपा थौरम अमदा उल्फागी हानगी लालोबसिंगदा एक्स ग्रेसिया यंथोखरे हानगी लालहोबा समापन हेनबदा मखोइबो नौना खुंदा लेता हनबा मुख्यमंत्री लुपा लाख 8 फाउबगी सेलगी मतेंग पीबनी आकाशवाणी पाउमिन हाई तांकक कया थोकना कुमना वारी सानरबा मतुंगदा ममांग सहिदा उल्फाना केंद्र मसुंग असम सरकार गा नाकल अहमगी ओइना शांति की सुक्ति अमा सही तौनखी सुक्ति अदु तौंदरबा मतुंगदा यानखिबा मतुंगिना राज्य सरकारना लालोलुप अदुगी हानगी मियोसिंगदा स्कीम डेवलपमेंट ट्रेनिंग पीनबा वारेप लौखी इंग कुमजा लिसिंग अनि कुनमा थोइदगी हौना हाना लालोबा यौरंबा तोंगान तोंगानबा लुपकी मियोइ लिसिंग 5,500 हेनबदा राज्य सरकारना सेलगी मतेंग पीखरे Information amasung Broadcasting Mantraloy ki Central Bureau of Communication Regional Office Imphal sinduna sweep ki Integrated Communication and Outreach Program ma ngasi NG Mani College da pangthokre Doordarshan Kendra Imphal na Manipuri Classical Dance B Grade Artist singi audition pangthokadori audition asida saruk yaningba artist singna tha asigi mari dagi 15 phawbagi manungda Doordarshan Kendra Imphal dagi application form lawraba yagani Saruk yagadaba artist sing adu yamdrabada Manipuri dance da sahi ahumgi diploma course natraga dance bisarat pass tawgadabani natraga Manipuri classical dance da solo performance utkraba artist oigadabani akupa marol didi ke Imphal dagi khanglaba yagani hairi Communist Party of India CPI gi Kasi Khul Karongi Yankai Suba Mifam ngasi pangthokre Manipur gi hojik oriba phibam masida miyamna wanari basi yenglaga sarkarna miyam gi yaifana ba thabak thorom paikhanaba mifam aduna appeal tawri Assam Rifles ki civic action program gi manung sanna Surasanpur gi tongan ba mafam singda solar light sing yanthokre mafam aduda mai gi award pa leri basing adu gi yenglaga thorang asi paikat pani hairi Akashbani Imphal gi pau tabiri Nongsu Bengal da sakut thorangi thabak thorom khumang yangsil hanabagi pandamda Pradhanmantri Narendra Modi na raijaduda tongan ba project kaya gi jatra hunkhre Pradhanmantri ne ngasi ayuk raijaduda punna lupa koti lising 15 rom gi project sing jatra hunkhi Pradhanmantri na hai hauki ba sahi 10 rom asida Nongsu Bengal chakut lamjel da sothana leiriba adu yenglaga raija sibu leibak asigi atai raija singa thong manana sakut hanabagi damag project kaya paikhanaba sarkarna thorang tawri Pradhanmantri nangasi raijaduda punna lupa koti samapan nifu sangna paikhatpa rail project mari sangakhi masiga loinana raija si railways gi lamda atai raija singa sangdamna bangamle ngarang so Pradhanmantri na lupa koti lising 8 lomgi project kaya gi jatra hunki khara mana sangakhi project sing adugi manungda railways hithang phamamadi petroleum yauri Pradhanmantri Narendra Modi ne ngasi Bihar gi tongan ba mafam singda paikhatpa project kaya sangakre khara mana jatra hunkhre Raijadugi Aurangabad amasung Bengusarai da pangthokpa tongan ba thorom singda punna lupa koti lising ni phuni palomge sakot thorangi project sing adu sangakhibani amadi jatra hunkhibani Bengusarai gi Barauni da paikhat kadaba multiple oil and gas sector project ki jatra Pradhanmantri na hunkhi project asina leiba ke atai raja sing Bihar Haryana Andhra Pradesh Maharashtra Punjab amasung Karnataka ta gas amasung thauna singba yahon bangamgani Pradhanmantri na punna kilometer 13 sangba nauna semgalaba railway project amasu ngasi sangakhi Leibag asida urban cooperative banking sector sakut hanabagi pandamda Griha Mantri Amit Shah ngasi National Urban Cooperative Finance Development Corporation Limited hangtokre masi urban cooperative bank singi apunpa umbrella body amani Nai Delhi da pangthokpa hawdokpagi thoramda wa ngangbada Griha Mantri na hai leibag asida lalol itik sector hena sakhulanaba madi lalol itik tawriba miyosing amaga hidanaba ngamanabagi damag cooperative bank singda stakeholder singna akhanaba miyeng thamgadabani leibag asigi sor ama urban cooperative bank ama haiba pandamda khongthang asi paikhatpani Sri Amit Shah hai
लेबाग असिगी सेल थुंगी फिबम फगरन बाहाइबसी कोऑपरेटिव बैंक सिंगी फिबम फगल हलबतता ओइथोकनी मरमतुना असिगुम मखलगी बैंक सिंगी फिबम फगलनबा स्टेक होल्डर सिंगना असोबो थौदांग लौगदबनी हुम्बुद्रा तरेट सुबा नेशनल फुटबॉल चैंपियनशिप फॉर संतोष ट्रॉफीदा मणिपुरना ग्रुप बी की विनर ओइरे ngasi sanakhiba group B gi aroiba match ta manipurna dilibu panjil ani amada thoiki ngasi arunachal pradesh ki jubilee stadium upia da sanakhiba match ta manipurna dilibu thoiki bani manipur team gi maikai digi sana thoina sanabigi taret suba minute ta panjil ama sankarna humpu taret suba minute ta panjil ama sankhi panbayai manipur harana quarter final sankrabani group B gi league round da manipurna match manga sanabada mari mai pakhi amana draw satkhi group asida manipurna point 13 phangduna makokta leidi district sports association Bisnupur mini stadium da jathariba ani suba itomsa singh memorial first division football league ngasigi match ta oinam sports association na united football club pu panjal ani soinu da thoikre manga suba national master championship ta saruk yaruba manipur gi sanaroi sing asi manipur master athletics association na taramna oktuna pungning thogat khre Imphal ki khumal lampak to leiba youth hostel da pangthoke ba thoramatuda haukiba February 9 degi 13 phawba Telangana gi Hyderabad da pangthoke ba championship aduda saruk yaruba sanaroi sing taramna okhi ningsingba yabadi championship aduda manipurna mari suba position tarakhibani Bhopal ki lower leg ta sathagiba kuntra mari suba national canoe sprint championship ta manipurna takaman kaya lorokpangam khre championship adu da saruk yaruba sanaroi sing Tharoism Youth Progressive Club na taram okre Uttar Pradesh Ayushman Bharat Pradhan Mantri Jan Arogya Yojana gi makhada Ayushman card koti manga pi bangamba lebak asigi ahan bar raisa oire scheme asigi makhada raisa dugi hospital puna lising ahum satre tara taruk empanel tawre State Agency for Comprehensive Health and Integrated Services ki CEO Sangita Singh hai mai pagli basi yamna sigthaningai oi amasung masi National Health Authority na leptana mateng pangbi bamasung ground worker sing panchayat assistant sing ANM sing medical officer asa sing amasung atai worker sing na kathopaga loina na thabak tobudagini padamasi phangbaga loina numit khodingi oina scheme asigi makhada lemna laingbagi anaba masing singthaningai oina hengalai Hana scheme asigi makhada nongmuda laingbo lakpa masing asi lising ani orembadagi haujikti lising ni pan lomde hengalle Leibaga sida goods and services tax GST khongutpagi sang sa da tarani thoi dasmik manga hengatuna handaki February tha phawbada lupa koti lakh ama lising humphuni pan yobangamle masi haukiba saigi February tha ga yangnabada singthaningai oina hengalaba sangni aroibada moroiba pamu Relief camp ta leiriba sing makhoi gi camp ta Election Commission of India na vote thadaba yahalagani Tripura gi Tripura mothaga sarkar ga yana warol sahi tawnaduna punna saminaragani Pradhan Mantri Narendra Modi na nongsu Bengal da tongan ba project kaya gi jatra hunkhre Leibaga sida urban cooperative banking sector sakhonanbagi pandamda Griha Mantri Amit Shah na ngasi National Urban Cooperative Finance and Development Corporation Limited hangdokre amasung Humbudra taret suba National Football Championship for Santosh Trophy da Manipurna Group B gi winner oire Paulo Isare